Singnaba kaya leirabasu chawkhatpa ingtappa nungsinaba leibak ama ohenbada nupi oibi singna achawba thodang launaba Governor Dr. Najma Heptullahna appeal tawrakli. Go to Hills mission miyam the nam thak tawba mission ni Go to Hills haibagi mahutta Kill the Hills haigadabani haina hanagi Deputy CM Gaikhangamna BJP leingakpu hundana ngangkre. Go to village miyam gi numit na chingba anoba mission kaya na ching amasung tamda chak manaba khudong chaba kaya phanganba ngamle haina Agriculture Minister V Hangkhalia na hairi. Amasung malemdagi mang khigadore haina mipainariba Amur Falcon uchekama ngarang Noni district ta hatlamle chenaba miyoi sing lemna tharoi haina Minister Shyam Kumar na akanba wafam phongdokre. Mayam bukrimzari domyang privacy Impact News ni Prime Time Manipuri News Bulletin dai khaidem jentazina hauze pungja si fawgi moiba pausing mayam pizari. Chingnaba kaya leirabasu nupi oibi singna mapung oiba thodang lauduna leibak asi ingtappa nungsinaba amadi chawkhatpa lamdam ama oihannaba hotna si haina Governor Dr. Najma Heptullahna appeal tawrakli. Ngasi chingmairongda leiba Manipur Baptist Church Recreation Center the Pangthokiba Imphal Tangkhul Shinaulong ITSL gi chahi kungamanga suba Silver Jubilee thoramda saruk yaraduna Governor na wafamasi phongdokhibani Governor na makataraduna hai Imphal Tangkhul Shinaulong chahi kungamanga henna Tangkhul nupi singi socio economic condition fagat hanaba hotnabada galoinana nupi singi mahima sing haihan baga mari leinana thabak kaya paikhatliba sida apenba phongdokhi loinana Tangkhul furukki nupi oibi singna amatta oina punsinduna mamal yamlaba Tangkhul gi cultural heritage asibu manghandana thamduna chawkhatnaba hotnariba simak thagatningai ni haiki Nat ki oiba jagoi isai Tangkhul furuki fizet leitengi oiba sona ngasiki thoram adugi mapung oiba sakruk sing oiki. The Tangkhul society has also had spells of turmoil in history. Tangkhul women have faced these turmoil with courage and fortitude. There will be challenges in life, and more often than not, women bear the brunt of these challenges in the society. But it should be our endeavor to create an atmosphere of social harmony and move forward together as one people. As we all know, in order to truly empower women, education is a must. Women in our society, particularly in the hill district, and are lagging behind in education. Manipuri music asi state asigo oina yamna chawba langai ni haina renowned theatre director Ratan Thiamna phongdorkli All India Radio Imphal na sinduna Palace compound da leiba MSF DS da asi pangthokiba light music concert hawdokpagi thoramda Ratan Thiamna makata na hai asiguma chawraba langai asi ngasidi mami samlakle ngasigi mirolna traditional music na miyoiba khunaida kadai fawba safu piribage haibadu khangnatre haiki nakalamromda folk music competition English sing ani taragani panda makok mathang takraba singda mana matum yenthokpa saknairaba Manipuri matam isaigi saisakpa sairengba amadi sairangba singda khudol pot piduna ikai khumnaba amadi matam isai music concert pangthokpana thawramadugi mapungoiba saktam oiki Miyoibagi wakalon hongakbagi matungina hana leijaramba praman panthai nuksikraba imagery thagi imagery leichilgi imagery bombi cheklagi imagery mayam loina mangi badongna mangak badongna to karigin the interest luktra adugi ju tudai da oidoriba lyrics se karino kari haina praman todino aina aige lyrics ta kari haitorino aige lyrics tudai da nangna nahan aingondi yengda pa mi engdi nangi message to SMS ni heli haitorira kari haitorino khangde ngasai akoige imageries maya prakriti oiba human emotion human kind human energy artificial nataba akoigi oijaba energy symbol recognize the work when a wala loina muksi lairamba mayam se loina sijinaba toga ngasi atoba sansaram da hingba pamal badagi karimata leitre akoida mi haibatu akoi oil Ayus lying gi matang da nom gi oiba lem na lying bagaloin an awareness program ama wangkhem Muslim da pangthokre awareness amadi lem na lying bagi kem adu Directorate of Ayus Lamfel Pot ki meeting makada
10-bedded homeopathy hospital, urban health center, Singzamay amasung Wangkhem Muslim Development Association WMDA anina sinduna pangthokibani. Kemaduda nupi angang yauna punna miyoi chahum lom layang kiloina na lem na hidak lang taksu yathoki. Midday meal workers singi honorarium hengat kadabani haina India pumbagi oina November 18 New Delhi gi parliament ta changsin gadoriba khongjangda midday meal workers union Manipur na su sarokya gani hairi. Manipur Press Club ta pawmi singa unabada midday meal workers union Manipur gi president Y Indrani na phongdorakpada fangliba khutsuman ga suriba thabakka yengnabada thabak na heli haiduna thamada yamdrabada lupa lishing amaga chanipan pinaba amadi tongan ba Wafam Singi Matangda government memorandum kaya pisin kre adubu laibak tibadi Anganwadi workers amasung asa workers singina honorarium gi senfam hengat kraga midday meal workers singina hauzik fawboy hengat pidri haina nungai taba phongdorki midday meal jina tawribasi school langang jing chak thongbiba kon phengbiba makur masa hambiba yam phasana hotnabiba adu thabaktana akhoi singthada bai tare onem je tha amagi lising ama khatang pi adu su matam chana pi daba ngasi 2018 lore bhawda akhoi onem ji 2018 gi paisa amata su pi de 17 gi ngarang nahan ningon chako mamangda khara pi 17 gi loren lore sumaina tawbasi dai koina hengat piu haidana adugi delhi je sasagadori Go to Hills haina mingthonduna lengak asina chathariba mission asi maming di fazaraga wahan thok laitaba miam da namthak tawba mission ni mission asigi mingthol asi Go to Hills haibagi mahutta Kill the Hills haina thonba na henna chanaba oigani mission asigi marumda namthak tawdanaba kayarak hanna lawkrabasu ikai ba fawgi mami ude haina hanage deputy CM gaikhangamna phongdokre Wafam asi ngasi Adivashi Congress Department Manipur Pradesh Congress Party na sinduna pangthokpa scheduled tribe luchingba amasung workers singi nongmagi oiba state level political conference ta phongdokibani MPCC gi conference hall da pangthokiba thoramadu da gaikhangam na hai BJP haiba political party si lairaba amasung minority singbu mapan thongda nungsiba sarga tola taraba singi mayokta laiba party ni minority singbu namsinnaba hotnariba party asina center amasung state asida sason tarokpa miyamgi laibak thibani haina mahakna phongdoki Me qualify am go to hills ki athado wahan thoda khoi to go to hills go to valley haide Manipur sab mane priority matung ina need base ban tawi haibadi akwa adu ada khaido khajin taw jade mo khoi tawrabani na go to hills and how mayam do chanana nungsi bi tarabadi chief secretary do tampaga leiba khoi Manipuri iraisa am hapoto lok thok pire lok tho su ama senior mo so ba ama lady dana chingdegi adu happy ba kari kai ke chindana ha go to hills thabakna kill to hills go what is this karina go to hills hana laura ga lahan college lokhat ma kanda go singde leba college mayam ji go to hills me sing nung simanduna makhoi college lokhat pa yade kakhat le asi go to hills ke wan thokla chin ga thabaka mana de yabda akoina haijaba na te akoina hainingi hedna haiba natcha de magi thabak aduna matom takseben Lenga asigi anoba thorang kaya gi matengna Manipur gi manung hanjinba mafam sing da su miam da piriba tongan ba khudong chaba sing line fanghanba ngamle haina agriculture minister V Hangkhalian phongdokre wafam sing asi Churchanpur gi Naishal Vang village ta international peace and social advancement epsana sinduna pangthokiba nomugi oiba health awareness kam mega free medical camp haudopugi thoram da phongdokibane mahakna makata na hai lenga asigi go to village miam gi numit na chingba anoba mission kaya sina Manipur gi chingam sung gi miyam da khudong chaba kaya si chap manana phanghanba ngamli loina lamdam asigi manung hanjinba mafam kaya da tongan ba lup kaya na health department ga khusam naduna free medical camp kaya pangthokpa sina lengang asina miyam da health ki lamda thamliba pandam asi yauna bu hotna bada mateng pangli haiki ngasigi medical camp asida tongan ba lamda hai singlaba doctor kuntra romna Churchanpur gi tongan mafam kaya da gi lakpa anaba lishing ama hen bada lying ki loina na free da test tawba madi hidak lang thaksu yen thoki so tharaba kunsing hungang singba chatlaga sigumba expenditure se makoi masana su puthok pangamoi doba kangbu lem na jengbi basi jamna kungi damak jamna kana bani haina haijage khwaidagi afoba adugumlaba Manipur amo oiraba kandada chaukhatpa amadi mating leiba khunai oigani haiba wakalonda ipsana hairiba
awareness come free medical camp ase aikoina national village asida susang phuke oina pangthok sabani India today na chathakiba poll survey da Manipur gi chief minister na leibasigi khwaidagi phaba ahum suba chief minister takiba amadi BJP na lengak paiba state asigi oina ahanba mana fanglakpada Janata Dal United JDU Manipur state unit na thagatpa phongdorkli ngasi hatada leiba JDU gi loisanga pangthokiba executive mifam da saruk yakiba JDU MSU gi president Hangkhan Pau Taichul na hai Manipur macha singi chokpat ningai oiraba achauba achievement asibu ona tainaba maikai da puthokuna hunabagi mahutta chokpat lamzel da hen kumang choksin naba ngamnaba hotnaminasi haiki nakalam da mifamasigi manungchana mamangta October kontraga matoi da USM sinduna pangthokiba miyam gi khongchatta JDU gi official amadi party sibu nungsi zaba miyamna sarukya kibada president Taichul na thagatpa phongdoki loinana JDU gi national council member oibita natana state unit asigi vice president oiramba MA Shalamna All Manipur Art and Culture Sports Development Society na maitai pangal singi marakta piba best educationist state award gi mana fanglakpada party sigi maikai dagi su thagatpa phongdoki amuktas thoktriba asiguma chief minister mapantara suram bajai state hut phangmadagi asigumba ama thokhiba leite ahanba tenure mayam duda aduna akhoi party Janata Dal United Manipur state unit na thoina loduna executive ta khannaraga thamoi nungdagi sengna thagat pajaraba amani haibado ayet pa amata leitana khannaduna miyam praja Manipur macha pumnamak asugumba chief minister akhoi phangi base hojik amasung tungdasu akhoina cooperation piraga thagat laga amasung Isolna mahakpu lengak sasan tobada prayabu nungsibiba amasung hena thabak kanna toba ngamba chief minister oirangna Isolna mahakpu budhi losing hapirasanu haina wish tawjari Lairabagi pankai makhada leiba imung singda Bharat Sarkar gi Ujwala Yojana gi makhada lemda gas connection fanghanbagi chatharakpa sarugam oina Khongnang gas agency gi humlak suba phase ki oina ngasi Bisnupur district ki oina mesi gi manungda leiba khangatlaba imung yangkhaida free gas connection phanghan krai Ujwala Yojana gi manung channa Khoizuman Bazar da gas yanthokpagi thauram madu pangthokibane Prime Minister Oibiriba Sri Narendra Modi ji na sumba scheme hodopirkana koi kunungda leraba yamna wana kunsideriba Maipu Marata yamna satina kungchana leriba koi mailo sunche asi Maipu gi sekhe gi tanna namjadaba asi degidi koi singo swajana kumba mai papa haita hai kumba lokta se thamnodina atha tabada Sri Narendra Modi ji gi agi sarkar si tum koi ne hoga gi kamta Ilangbam Dinamanigi Sahitya Mamal Lepa Haiba Hiramda Nomga Oiba Seminar Ama Tumgi Yaifanaba Semba Kanglop TYSK na Sinduna ngasi pangthokre Thoramadu Mizorkulda Leiba Manipur Press Club ta pangthokibani ngasigi Thoramadu da Aiba Dinamanigi literary contribution puthokhtuna miyamna khananai naki 하이브싱제 레이기들 모두 강비부터 hinginge시다 거기는 야라 액셉트 레이브 카르시디 시암나 강비부 좀 메라고 그거 이티아스 뭐디 나 거의 생각한 거니 마 hin거니나 모두기 칼라가 돌면서 거기는 방토로 Manipur State Hajj Committee Government of Manipur gi handak nauna khallaba Chairman Hazrat Maulana Abdul Salam Navmi ngasi Manipur Press Club ta taram okre taram opagi thoramadu Universal Public Charitable Trust na sinduna pangthokimani loina mahakpu Chairman oina khalakpada Chief Minister Nongthomam Bere na luchingba Manipur lengak amsung BJP Manipur Pradesh ki Thomi Singbu thagap phongdoki Haja haiba hazrat pilgrim haibasi Musliman sikhdamta amukang musa seragadi ay poche man mahida lehaina khanjaba ay gurbi Prophet Muhammad su Kunsida amukang kichat ke dabni namagadi jahi kudi isalu suaina yam maru eba thauram mamagi japa sabena haji happy representation ka sarkar se thauram ba sarkar se ki ledobi ba Aiboi honorable CFO aina kun sisi ki singamoi da lang kun sinjari aina
Matang Saisida break Amlogzage break Matungda Lamdamasugi aspiring entrepreneurs Singbo information technology Amasung electronic industry Lamda Kodong Chaba Fanganaba Nailet Imphal Amasung Singapore the base Toba Jobsons Private Limited ki Marakta MOU Makut Yek Pinaki Bagi Pau Amadi Manipurum Sumaling Tungan Tungan ba Ipau Sing Pudur Lakjage Impact News Mumi Ing Tadun Leview break Matungda Mayamba Mukana Taram Nokchari Akam pata laiba Nailet Imphal the incubation center ma hangdok na bagidam pandam da Nailet Imphal amsung Singapore the base toba Jobsons Private Limited ki marakta MOU mga si sign tong nakre. Nang hangdok ko deriba center sina information technology amasung electronics industry gi lamda masigi aspiring entrepreneurs sing the incubation gi kudong chava fanghan kadawri. Ngasigi thoramadu da sarukya kiba Nailet Imphal gi executive director TH Prameshwar na hai Skill India lamda masigi naharol sing na startup India amasung in India scheme sing asigi kanaba lawnaba mangliba manglan sing mangfauna nanaba center asida big data IoT artificial intelligence amasung machine learning na chingba lam sing asigi khudong chaba piduna hotnagani haiki khongthang asi lamdam asida startup khongul ama sagatnabagi tangai fadaba fampak amani haina mahakna makhataki Tonoriba MOU asina technology business incubation center ama nilit Imphal hangdokpa haina Tongre. Basi koi chahi ani koi na soy tong jabani na technology the base to ba koi startup lamdam masigi Manipuri startup the winning by chinna singna hariba centers the lakpiraga koi job sense private limited Singapore gi koi na mafam mama pijari mafam masala lakpiraga ma koi tanaraga amasunil ki oja singa tanaraga anugo technology area samna hariba da hojiki emerging area big data analytic artificial intelligence IoT machine learning hybrid singba area says that Manipur the Gang Sing, Quay Inkalibang Sing, qualified it where about the Gamasagi way, but entrepreneurs sing, Sangot Bangam, the Basia Quina. But in Kadro Supang, Mangamudra, Habagi Wakalun Galonena, Basigi, MOU. Manipur haiba ming the GPS satellite take toba lamlaki atangba uchek makhal Amur Falcon namang ngarang Noni district ki manung channa Kebuching village ta hat kre hairi Amur Falcon gi take adudi khunja sing na Noni gi forest official sing da kusinarakle hairi thogdo siga mari leinana asiba uchek ki masa amadi Thongdok aduda chenaba mioi sing hausi fawbi gi oinadi fagatpa leitri nakalamrom da forest and environment minister thongnauzam Syam Kumar na thogdok asida chenaba mioi sing lemna tharoi faraga chairak pigani haina lauthokre Bauprada Labour Secretariat Office ta paumi singa unabada minister na hai state asigi mai oibata natana forest and environment department na yamna kanna hotnaduna malem asida tangna fangle haiba Amur Falcon Uchek asina state asida chaktaba lakpa matamda kannanaba akanba khongthang paikhatingai chairak asida asigumba thogdok ama thokiba simak yamna laibak thibani nakalamrom da makhatana Amur Falcon hatpagi thogdok asi amuk hanna thoktanaba forest and environment department na khul da changsinduna awareness pibagi thabak paikhatpa hauragani hairi chahi asiga oina Wildlife Institute of India Dehradun ge Dr Suresh Kumar DFO Tamenglong Arun RS Hungrairen Raptor biologist na luchingba team amana Amur Falcon ani GPS satellite take tawkibani laba Almur Falcon amana Manipur amadi Amur Falcon amana Tamenglong haina maming thon kibani Manipur haina maming thon ba Amur Falcon asi satellite take tawba batungda thadokpada masak khangdaba mioi kharana hat kibani hairi ngarang nimon sakobu numit 9 November sida khoigi Noni district ki Kebuching village da khoi maji hat pagi sumba satellite ko check to phang set government project department na DC Noni DC Tamil ngolena hai missing ado khoina phana ba khoi khondari potu sidala bina khoi mi du difan phaba di phangani yam la thibide khoi pithribi gi lepak mayam gi manungda yamna tangba uche ma wediba 5 days 10 hours non stop da pare kanda Manipur atopa mu Mongolia da pai kita bu sik mayam singa si koi pithribi lepak loina ba satellite to khangna ba sida Noni district sumba jaga am da khoi gi kapak hale ha ba se sem lai bak thibini aduna I appeal to the media to the peoples of Manipur please stop killings and hunting wild animals and wild birds and I message pizari wildlife singnarakpa environment singnarakpa wildlife koi usik sing halakpa sa haning torokpa khoi ma koi lem na tharoi ha Nakalamrom da uchek makhala sibu kannanaba amadi yokhatnabagi dama ngasi Tamenglong district ki manung chana laiba Chilwan khulgi khunja singna makoi na sizinaramba Airgun Singh village authority office ta kusina kre hairi
Chahi Kiagi Matungda Tamelong District ki Manung Chana Labor Chualan Village da Chualan Paidai Village Court na Sindunangasi Regan Citadel Fort Thanksgiving ki Thorama Mapang Tokre. Thoramadu da Tamelong Constituency ki MLA Samuel Jandaina Kunja Singh da Akoy Bagi Khalamadi Sa Uchek Singh Ngak Senduna Thamnaba Apil Tauki Panbayai Chualan Khonzaron Village asi Krista Pokrangai Mamang 3650 AD dagi Kundarakibani Chahi cha sida Kunja Singh na yungi mamang da Regan Saduna Atoppa Mapangi Safu dagi ngak tu I haina Tazaranami. Imphal East District ki Lamlai Constituency ki Manung Chana Labor Sabung Khok Youth and Students Welfare Club ki Mari Suba Foundation de ngasi pangthokre Thoramaduda Saruk Yakiba Telok Chana Gram Panchayat ki Pradhan H Nimaina Chawkhatpa Lamdam ama oina bahotnabada Maikai Asongi Miyam nasu achauba thaudang lawsi haiki Thoramadu ki Manung Chana Kla handak chahi pangthokiba class 10 amasung 12 ki examination da mark wang na fangkiba mahiroi sing da manapi duna pukning thogatki Directorate of Fisheries Government of Manipur na Sindhu na haukiba November nipan da pangthokiba Fees Fair kam Fees Crop Competition ki result lauthokle ahan ba mana khabam bamdiar dagi Laishang Them Dhanachandra Singh na punna nga kg lishing tarani thoiga chanipan ga humputra ga manga puthokuna ahan ba tabaga loinana pengba nga tona madi khabak khwaidagi masing yamna puthokpa ikai khumnaba utki Anishuba manana Kaibul Salam dagi Tongbram Raghuna taki mahakna punna nga kg Lishing Taraga Chanipan ga Nifugama Thoi Puthoki Amadi Kairen Fabi dagi H Rabi Singh na punna nga kg Lishing Taruka Chatruka Marfuga Manga Puthoktuna Ahum Suba taki Akupa Marol Department Sidagi Kanglaba Yagani Hain Cherolamada Kangalakli Lamjingba Group na Sindhu na Ningol Chakoba Kumhaigi Mangoy na pangthokiba First Ningol Chakoba State Level nga Mela English ni Taraganipan gi prize distribution nga si Chingmairong da Leiba Hotel Classic Grand da pangthokre Manama tum yatokpa gi thoramadu da Lamjingba Group ke Director Wycombe Herozit na lamdam si nga gi pothokta mipan tang dana bahot na si haina miyam da apil tawki Meladu da nga mi Salam ibe yaimana nga metric ton ani puthoktu na khwaidagi nga puthokpa ngamba gi damak prize piduna ikai khumna butki Walau pasal kita tahu ni betul betul, atu na so ina ulaga, utu iba produk na sakhi weraga, ekoi ki Manipur da sahong ekoi ki sahong ngahong pada tu mahina ekoi mekelon tu so ngah je tu palle, imoi tu so tu ngah mau bonam tinara ni, siapa mungkin tak ekoi Manipur ngah apa sih, isang desang dengan leh lewa, sungsoi soi dah posam oi ni na. Masih Manipur da nga wat da leba ama o helasi ma patai nga da tokhoga Manipur da thoi ba nga pothok sina Manipur se sin batung na tang masih Manipur se ma pa gi nga sa da Manipur nga sa nam te utilize to Manipur da pulap sina ba ya ki nga pothok si have to ai Senapati District ki Laikoi Ching Khulda Tamginingol Singbu Chakobagi Thoram Pangthokre Ningol Chakobagi Thoram adu Changkhul Naga Aze Longfang Haumi Research Guild amasung Tomching Chingchang na Sinduna Chatakibani ani subu oina Tampaki Ningol Singh Chakobagi Thoram aduda tungan ba civil society organization gi Luchingba Singh amadi member Singh na sarukyaki Ahan boy na Lamlai Assembly Constituency ki Manung da Leiba Ningol Singh Chakobagi Thorama mangasi pangthokre ima imoinu Thawgal Thausil Kanglai Park IITHK Manipur na Sinduna Thoramadu pangthokibani Thoramasida Lamlai Kendra Development Committee ki advisor Achoibam Devanna State asida Lairiba Lup Singh na Ningol Chakobagi Thoram chahi khudingi pangthokliba sigum lenga ki maikaidagi su Ningol Chakobagi Thoram pangthok haningbagi apamba phongdoki Manipur da akhoi ningon chakau bai base Manipur di khwai dagi chawba adugo festival amani adu hajik lairiba phibam se Manipur da lairiba se akhoi gi ningon chakau baje akhoi gi aumpo na hidana bagi phibam da lere mase ai gi thamoi ne dit wakhan ne dit masi ta honing de yam chamna mabung mapa singda machan singna board piba machi singna mabung mapa sita board piraga akhoi gi ningon chakau baje yamna ta semo heningi Manipur gi akhoi gi honorable sem obiriba akhoi tamo birena somaina sing tam tongamba numit khaido unari se yamna phaise masi yam thagat ningai Aigi wakhanda aina khanjabada akhoi Manipur gi chaurba ningon chakauba je state ki thakta koi honorable sem koi tamobirena chingtam je pulap cha kaubiragadi masi je hena chingtam nuksinabagi hena phaba magai da lakadana Manipur ki None district ki Manung Chana Leiba Langdamai Chiru Khunda Sampar
Sagai Singh atopa khunda lakpa amadi atopa kanglupta mayum pan krabi ningol sing punna kungama panda mabung maupa sing angamba khodol piduna mangarak suboy na ningol chakobugi thoram pangtok reloina na mayam punna mabung maupa sing gi yaifana ba nungai ba na panana ba laishon tinson gi thoram su pangthoki Arabda bulletin asigi headlines zamhona mayam da thamjage Singnaba kaya leirabasu chawkatpa ing tappa nungsinaba leibak ama oihenbada nupi oibi singna achawba thaudang lawnaba Governor Dr. Najma Heptullah na appeal tawrakli Go to Hills mission miyam da namthak tawba mission ni Go to Hills haibagi mahutta Kill the Hills haigadabani haina hanagi Deputy CM Gaikhangam na BJP lengaku hunduna ngakre Go to village miyam gi numit na chingba anoba mission kaya na ching amasung tamda chap manaba khudong chaba kaya panghanba ngamle haina Agriculture Minister V Hangkhalian na hairi Amasung malemdagi mangkhigadawre haina mi binariba Amur Falcon Uchek ama ngarang none district ta halamle chenaba miyoi sing lemna tharoi haina Minister Shyam Kumar na akanba wapam thongdokre